Naga misam taruki mihat tutumina lesin basin India government ki asing masak utok le Nscn IM Naga taruk hat ki bagi thawng ngakpi na bagi mafam leite IM Kuki terrorist sing na kulai pai daban Naga misam taruk farga tamthin hat ki ba thawdok asida India government tumina lesin basin awang nong puklam dam gi miam maruina yelho purup sing ki damak takari su khande haiba adu mayek seng utok le haina Nscn IM nu phongdorali Nscn IM ki mouthpiece oiriba Nagalim voice na hai mihat asigi matang da dilin tumina lesin ba amati matam sana thab lokat tabasi magna manipur yel homi sing na mayok nariba awaba asi India lenga na makhoi da kari suna sungba leite haiba nunggi oiba wahan thok adu mayek seng ulle amadi thauduk asi magna wang nong puki yel homi sing bongak pi sen bina bagi thabuk amata matung da su India government asisu ngakpham thokte hari Naga misam truk faraga makak tuna tamthin hat ki bathawduk asigi matang de Nscn IM ki bulletin asina hai Naga misam truk hat ki bathawduk asimuk haukiba matam khara asigi manung du khwai ki kiningai oiba sanga gi lisat oiba thawung amuk oire makhoi taruk asi mayok nabalan phamda hat ki banatte maral leisita misam truk asibu kuki terrorist na fara matung tamthin otnairaga minungsi leitana tamthin hat ki bani yamna akui tujungningai oiba mihat asimagna terrorist group sing asida minungsi haibadu machet amata makhoi gi thamoi da pokte haibu uli marab asna political hesitation na political cause ethnic prevention na trangna territorial claim ga mari leina daba mihat amo oibana mibum khudemok na masip akan mong da condemn to phumthogi Nagalim voice asina makha taradun hai mahusana minungsi saw naga community singi mafam dadi handaki thaudok asi khwaidagi hena thamoi sokpa amani haukiba sahi kaya asida naga singna nungsi sarana hingminna pa political dialogue tawge haiba sida thajaba thamduna hingsa gi thawong amadi political operation gi thabuk tawdana lagi adubu Naga taruk asigi mafamda miyoibagi minungsi haibadu makhoina phangbangam khite report ki matung ina Naga taruk adugi haksang sing makak tuna halakhiba asina makhoibu kaidonung dangak pina bagi mafam leite amaram thawduk asin India government ngasi phabu kari gu mafam amata kangthok tana leisin ba asimak su yamna ikainingai ni haukiba tha kaya India government manipur thogliba harasuna ba yum moi tha leifam leitabadagi lanjena duna mi lisik kaya wana khangbi ba pugna magasi kumai amagum yengduna lagni micha miyam farga tamthin hatpa amadi thawduk asigi matang da state machinery sing kari su tawbungam duna leiriba manadaba meeting yengli pugna magasi karamba makhalgi democracy no haina hangdaduna masi malemgi miyamgi mamangda ikainingai ni hari Cobra Commando na luchingduna counter insurgency ya kan mathabuk sa thaba hore CRPF की कोबरा बाटालियन अनि मणिपुर थाजि लक्ष्म मातुंग ममांग था जुन तरागा मंगा दगी हबदुन तोंगान तोंगान कम्युनिटी सिंगी कुराई पाइबे सिंगी मथक काउंटर ऑफेंसिव की थबु कोबरा की कमांडो सिंगल सिंगना सेंसिटिव ओइमफम सिंग सथबगा लोइन एरिया डोमिनेशन अमरि पाक्सन ऑपरेशन सथबगी थबु औख्रे एनडीटीवी ने फंगु पाउगी मतुंग इन डिस्ट्रिक्ट खुलाई पाइबे सिंग असम राइफल्स की कनबोइदे एम्बुस सथदुना पर्सनल अनि हाट की बथौदुक मतुंग CRPF की डायरेक्टर जनरल जीपी सिंहा मणिपुर लाक्तन स्टेटलेंगा की होम मिनिस्टर गोविंद दास कोथौ जंगु उनदना मणिपुर हौजिक ओइरिबा सिक्युरिटी की फिबम की मतंग दुबरी छनाख्रे पावसिन हाई नक्सलिज्म थेंगनाबदा असौबा थौदाग नौखिबो कोमरा कमांडो सिंगना लुसिंगदुना तोंगान तोंगानबा कम्युनिटी सिंगी आर्म ग्रुप सिंगी मायोक्ता कनबा ऑपरेशन सथाबा हौखिबगा लोइनना मखोइगी मरु ओइबा अहानबा थौदांगदि नोंमै सिंग लौखटपा अमदि बंकर सिंग थुगाइबनि हाइरि हानसु सिक्युरिटी फोर्स ना काउंटर इंसर्जेंसी की अकन बथौक लौखटना मिलिटेंट सिंग मायोक्नानबा बंकर सिंग थुगाइदनि नोंमै अमदि मरु कया फगटपा लैख्रबनि पुलिस कंट्रोल रूम थदोरपा वरल की मतुंगिना जुन तरागा मंगा की काउंटर इंसर्जेंसी की अकन बथौक सत्थरपगा लोइनना उखुल डिस्ट्रिक्ट की लितान पुलिस स्टेशन की मनुंग चनमाफुम सिंग लैरंबा बंकर तरागा निथोइ थुगाइबा ngमख्रे बंकर तरागा निथोइ असि की मनुंग दा अनिदि संकाई मोंकोट सेफु हिल परिंग लैरबनि अदुगा तारा अमना लेंगांग सिंग सिकी बुंग परिंग दा सारांबा बंकर सिंग नि हाइरि अमरम दा आर्म मिलिटेंट सिंग लैरे हाइबगी इंटेलिजेंस के अकनबा पाउ अमा फंगबदगी खुलाई पाइबा सिंगना तकथोकिनबा जुन कुंदा कांगपोकपी डिस्ट्रिक्ट की मनुंग चना लैबा लैलोन वाइफाई लैलोन मुलुई मोलहोई पी मोल्डिंग लैलोन खुनौ एरिया दा पाक्सना ऑपरेशन सथकी ऑपरेशन आदि मणिपुरी पुलिस CRPF रैपिड एक्शन फोर्स RAF कोबरा कमांडो अमदि आर्मी पर्सनल सिंग सरुकियाकी ऑपरेशन सथबा अदुदा मिलिटेंट सिंगी माइकेदगी हाना नोंमै कापसिलकपदगी कंबाइन सिक्युरिटी फोर्स के माइकेदगी सुहंदुना नोंमै कापनाबदा लोइनना जुन कुन कमाथोइ अमसुंग जुन कुन गुनिथोइ सिक्युरिटी फोर्स ना मिलिटेंट सिंग थीबगी अकनबा ऑपरेशन सिंग सथकी कांगपोकपी डिस्ट्रिक्ट के लैलोन वाइफाई अमसुंग कोनसाकुन सेक्टर द कोबरा कमांडो सिंगना कुपना यंगसिनबगा लोइनना एरिया डोमिनेशन सर्च ऑपरेशन की थबक सथदुना आर्मी मिलिटेंट सिंग मफम अदुदगी ताकथोक्तुना इंगतपा पुरकनबा अकनबा थबक लौखटली हाइरि चुराचंदपुर की तोका मफम सिंगदसु कोबरा कमांडो सिंगना डिप्लॉय तौदुना तमख्रे कोबरा असि CRPF की ओइरा जंगल
warfare da haitoi singthoi unit amani manipur da hojik oiriba security gi fibam asi yenglaga ministry of home affairs na manipur gi umangi mafamsing da cobra gi unit sing asi thamna bata lokalak pani haina ki director general gp sing hana ndtv da punduk myanmar gi lamkhai degi india gi mayok ta thabuk ta holloi haina myanmar laingak na thajaba pikre india masung myanmar lebak ani gi marakta leiriba bilateral security cooperation gi matang da kulhumdei soba national level review mi pang thukiba kaloi na india gi mayok ta thabuk ta wada myanmar gi territory season naroi haibe gi thajaba myanmar da india na pikre lebak ani gi marakta security gi thabuk amaka mating pine duna lagliba sigi matang da numini subna national level gi thakta delhi da pangthokpa review mi pham ngarang yim sekaisa numit loisin kre ministry of home affairs ke meke degi phungdorak pada mi pham aduda transnational crime terrorism insurgency narcotic trafficking arms smuggling human trafficking wildlife trafficking cyber crime amati atai organized crime khudimak thengna bada lebak anina amana amata mating pirebagi matang da maru oina khanaki hairi loina intelligence sharing thabuk hena kan khathan nabo hona bada mating pinabo operational coordination amadi security ki matang da thengnari bu khudong sa da ba kaya si lehendana punna thabuk to minna bhaina su amatu oina mukka ase firib robina ki amadi lebang ani ki leinari mapangi mari asi hena seset handuna amaga mating pine baga loina na thabuk to minaduna masigi natural benefits sing phangwinna ba haibu wafum sunna hongna sesin ki hairi review mi phom adu da hojik lebak ani ki ngkhoi paring de oiriba security ki phim sing kubna khanna baga loina na ngkhoi paring de ing tapa phim da thanna ba lebak ani ga punna thapuk lo khanna bagi matang su khana ki amadi security interest da sovereign territory bu lana sin na ba thingna bagi matang da nakal ani magna set pe pro ki mifam adu da myanmar gi meke gi india gi security gi mayuk thapuk tawna bagi da mukta khoi gi myanmar gi lam khoi gi saruk sing sin na bagi aba piroi ha bagi tha jaba thamki nakal ani magna hojik pai khali pa Kaladad multi-modal transit transport project amasung India Myanmar Thailand trilateral highway gi thabuk mapung phana loisina ba hona bata amana amada mating pina ba haina su tamki India gi neighborhood first ek is amadi mahasagar policy da Myanmar na asawbong pham amakali hani ministry of home affairs ke serul asina makhata na phungdoragli mifam adu dalaiba ani magna security matter da makhata na punna thabuk to minna ba maru ina mari leina ba agency singi mathakta bilateral mechanism regular exchange training program amadi punna warip lominna na ba thabuk to minna ba haina su amata oina yanaki hari review mifam adu da india gi maikei da home secretary govindas mohan na luchingba india gi delegate sing sarugyaki aduga Myanmar ki mekai tin lebak asigi ministry of home affairs ke deputy ministry major general minthuna lusingba Myanmar ki mi sing sarbiya ki heri Riger wall ningkhairakpadagi patal turelda cylinder lising ahum tautharakre nong kana chubadagi sing thumjilaktuna Maharashtra gi Riger da leiba bottling plant amanga ta thokibaga loinana patal ganga turelda SPCL gi gas cylinder lising ahum rom tautharakre district official singna phongdokibagi matungina atenba matamgi manungda ka henba mongda nong churakpadagi khangaudana ising thumjilakpana SPCL plant gi protective wall ningkhai khibani wall adu hek ningkhai khibaga plant manungda ising thumjilaktuna cylinder lising kaya marum chenthaki cylinder kaya marum turelda tautharakhraba matungda Riger gi collector Kishan Joflina gas thanna yawba cylinder oiramlabadi khudong thiba thorakpa yaba maramna miyamda tureldagi cylinder lokhatpada cheksinaba khanganki kanagumana tureldagi cylinder lokhallaga mayumda sijinaruba matamda khudong thiba thorakpa yai hainasu collector na miyamda cheksin warol thamki turelda tauthorakliba cylinder sing adu miyamna lanai oina lokhatpa yaroi haina local authority singna thingma thamkre kanagumana cylinder tauthorakpa thengnarabadi khudakta mari leinaba authority da khusinnagadabani haidi manipurda separate administration pibagi wafam leite sarda Manipur kansi harabadi Bharatiya Janata Party BJP natana atopa political party amata lairoi hana BJP Manipur Pradesh ki president su oiriba galoinana Rajya Sabha gi MP su oiriba A Sardana phongdokre ngasini taipa chuthekta laiba thambal sanglenda yangkhai gi humdoi Tamenglong AC dagi IRS retire Gaigongding Pannaina BJP da changlakpada taramna okpagi thoromga mari leinana wafam asi A Sardana phongdokhibani thorom aduda nungba SG MLA Dingang Lungang mai BJP Manipur Pradesh ki General Secretary BJP District Mandal gi President Singh Susarugya ki A Sardana makha tarduna haukiba kumja 2023 dagi lamdam asida thokliba irang asina maram oiraga chawkhatpagi lamjel da sothariba asi laibak thibani irang asi madam chana thengna haudragadi Manipur asi mutkhiba yabagi phibam da amada lakli MLA Singh Rajya Sabha gi MP oina thagat pibagi damaktasu
Manipur miyamda apil tawraduna ikoi masal khanaba chainabana Manipur asi chaukhatpa lambida purakpa ngamloi. Pulap hamminaraga wari sanaduna warusin purakpana Manipur asi chaukhatpa ngamgani. Kumja 2014 dagi Modi gi lengak lakpadagi miyamna nungsiba amadi thajaba hena thamlakpadagi BJP da achauba ahongba ama purakpa ngamle. Tongan-tonganba political lengak pairakpadagi NDA da BJP gi lengak lakpadagi miyamgi thajaba yengnabagidamak India gi oina voter crore 18 rom leiriba asigi manungda voter crore 10 rom line da enrollment tawbada handok na miyoi crore 18 rom na enrollment tawrakhibani. Manipur miyamna khongjang changsinba matamda BJP na aranba thabak tawbagumna hek kholaw lawbada tatana yauriba adu BJP na ngasi fawbada miyamgi mayokta aranba thabak amata tawkhiba leite. Manipur kaiba yaroi BJP na Manipur mache tadana honagani haiki.